Hairang Lairang Channel na mayamgidamakta pujarakliba Phungawari Khulang Laman. Thaina mamangaida lukhrabi amagi machanupa anikhak lairami. Atombadu yamna mihingcha oirami. Magi maphamda dharma haibadu machet amata yauramde. Aduga mayambadudi minungsi chenba achumbabu pamjaba misak oirami. Lukhrabi mama machado yamna lairami. Maramaduna machanupa aniduna nongma mamada sen tanba matam khara miramda chatluge haibaduda mamana macasingna lambi chatpada waraklaga sarunaba haiduna acha athak yomba potyom anikhak puthoklaga macha anida amamam pirami. Machanupa ahalna chatlukhige ima haiduna khurumki. Mamanasu mangol oirau haiduna nanbiraga bor pirami. Aduga atonbadudi chatlukhige phau hairamdana mangthana prak prak chatkirami. Mamadi machasingna chatkibadu chingna yenglaga mamitta mapi sinthana lairabadagi ichasingse miramda thabak suba chatlibani ko hairaga mapi taithokna leptuna machasingna chatkibadu yengduna leihorami. Machin manaw anidu asum chatpaduda warakladuna pukhri achauba amagi mapanda hauriba u amagi marumda phamlaga makhoigi sananaba mayumsingdu puthokduna sagadabagi thauranglami. Maduda manaw aduna mayambada yenglaga hairami. Tachau nangido hana chaminasi. Aduga aigisina haural amu lamlaklaga saba haibaduda mayambadunasu yaraduna magi chananaba mayomdu manaw nupada sinarami. Manaw aduna thoklaga ayamba sarukhai chathoklaga mayambagi khajiktang khaklami. Mayambadu mabuk thandraba kaubanina isingna mabuk thanna thaksillaga amuk chatpa haurami. Umang amagi manungda asum chatlingayda numit takhigadawre. Aisu sak lamli nangi chanabadu chathoklasi haina mayambana hairakpada manaw nupadunasu hoi hoi haiduna puthoraklaga chaba haurami. Mayambagi saruk khajiktang phawba khaktana mana khot tengna chathokirami. Manaw nupana sabadu ubada warauduna mayambana hairei. Nangsi nabuk sengdaba minungsi khajiktang phawba yaudaba mibu pijaningdaba mini. Mayambana haiba phawba loifatringayda manaw nupa aduna phamlambadagi phuk haugatuna manakta tariba chaiduna mayambaduda pungfuda phurami. Phubada pelaktraduna mamitta chaiduna chak chak thilamlaga nangdi umangsida sana chaduna sihauro mirakta chatuna niduna napunchi chuppa lelo hairamlaga mayambadu hundoklamlaga manaw nupado chatkirami. Mayambadu phurambagi chainakhol amadi mamitta thilambagi mamittu tangkhibadagi chatpham lakpham khangdana numit takhidawre khanduna asum mamaduna chatpada upambi amada thengzillabada ududa kakhatlaga ahingduma yareklage khanduna kakhattuna masa amada phamduna chainakhol mayamdo khangduna leiringayda ahing nongyai oiraklami. Ngaihak lairaga sasing laklaga ukhongduda sasingna langbasingdu nupaduna tarami. Numit adu sasingi khundinnaba numit oiramle. Makhoigi oiba wafam kaya ama khanaraba tungda umangi ningthau oiriba nongsana hairaklami. Aikhoigi laibaki ningthau mamit tanglibase nungaite. Mana ngamjarabadi aikhoina khundariba upambisigi marase sugairaga mahi adu mamitta haplabadi soidana mamit urakani. Nongsagi wafamdo taraba matungda kaina amuk hairei. Laibak sigi ising phangdaduna wanaribasi
ꯀꯣꯅꯨꯡꯒꯤ ꯃꯌꯥꯏꯗ ꯐꯥꯎꯕ ꯏꯐꯨꯠꯇꯣ ꯂꯩꯅꯨꯡꯗ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯅ ꯅꯟꯗꯨꯅ ꯊꯠꯆꯤꯜꯂꯤ꯫ ꯅꯨꯡꯄꯥꯛ ꯑꯗꯣ ꯂꯧꯊꯣꯛꯂꯕꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯑꯣꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅꯥꯁꯤꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯤꯕ ꯃꯅꯥ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯣꯅꯨꯡꯒꯤ ꯃꯌꯥꯏꯗ ꯀꯣꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯍꯪꯉꯣꯏ ꯑꯃ ꯂꯩ꯫ ꯍꯪꯉꯣꯏꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯖꯔꯒ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯂꯧꯊꯣꯛꯂꯒ ꯔꯥꯖꯀꯩꯅꯥꯗ ꯄꯤꯖꯕ ꯉꯝꯂꯕꯗꯤ ꯃꯥ ꯃꯔꯣꯜ ꯊꯣꯛꯀꯅꯤ, ꯃꯅꯥꯁꯨ ꯇꯥꯒꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯝꯍꯨꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯁꯤ ꯂꯩ-ꯅꯨꯡ ꯑꯃꯠꯇ ꯁꯥꯠꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯅꯥꯒꯤ ꯑꯆꯧꯕ ꯌꯣꯠꯍꯤꯡ ꯑꯃꯅ ꯂꯩꯅꯨꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯂꯧꯊꯣꯛꯄ ꯉꯝꯂꯕꯗꯤ ꯁꯣꯏꯗꯅ ꯂꯩ ꯁꯥꯠꯀꯅꯤ꯫ ꯂꯝꯍꯨꯏꯒꯤ ꯋꯥ ꯂꯣꯏꯔꯒ ꯅꯣꯡꯁꯥꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯟꯗꯤꯟꯅꯕꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯍꯥꯏꯕꯗ ꯁꯥꯁꯤꯡꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯐꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯎꯊꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯁꯥꯁꯤꯡꯅ ꯍꯥꯏꯅꯈꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯀꯥꯎꯗꯅ ꯃꯕꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯔꯣꯏꯅ ꯇꯦꯇꯨ ꯇꯦꯇꯨ ꯍꯥꯏꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡꯗ ꯆꯥꯛꯇꯥꯔꯝꯕ ꯎꯆꯦꯛꯁꯤꯡꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯄꯥꯏꯔꯒ ꯈꯣꯡꯗꯨꯅ ꯍꯟꯈꯤꯕꯗꯨ ꯅꯨꯄꯥꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯎꯆꯦꯛ ꯃꯆꯥꯁꯤꯡꯅ ꯎꯃꯪꯗꯨꯗ ꯄꯥꯏꯗꯨꯅ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯇꯥꯔꯒ ꯐꯖꯅ ꯅꯣꯡꯉꯥꯟꯊꯣꯔꯛꯂꯦ ꯈꯪꯂꯕꯗ ꯃꯥꯅ ꯎꯊꯛꯇꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯃꯈꯨꯠꯅ ꯈꯣꯠꯇꯨꯅ ꯎꯗꯨꯒꯤ ꯃꯔꯥ ꯈꯔ ꯆꯤꯡꯗꯨꯅ ꯊꯗꯠꯂꯒ ꯃꯈꯨꯕꯥꯛꯇ ꯅꯣꯏꯕꯗ ꯃꯍꯤ ꯈꯔ ꯊꯣꯛꯄꯗꯨ ꯃꯃꯤꯠꯇ ꯍꯥꯞꯆꯤꯟꯕꯗ ꯇꯥꯡꯂꯨꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯎꯕ ꯉꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯁꯥꯁꯤꯡꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯎꯗꯨꯗꯒꯤ ꯃꯔꯥ ꯈꯔ ꯊꯠꯇꯨꯅ ꯍꯥꯞꯂꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯡꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯎꯒꯤ ꯃꯔꯥꯗꯨ ꯁꯨꯒꯥꯏꯔꯒ ꯃꯍꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯃꯤꯠꯇ ꯍꯥꯞꯄꯗ ꯎꯔꯝꯗꯕ ꯃꯃꯤꯠꯇꯣ ꯎꯕ ꯉꯝꯕꯗꯒꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯊꯪ ꯃꯊꯪ ꯁꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯄꯥꯡꯊꯣꯛꯄꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯣꯜꯗ ꯂꯩ ꯁꯥꯠꯂꯝꯗꯕꯗꯨꯁꯨ ꯁꯥꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯅꯥ ꯇꯥꯔꯝꯗꯕꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯃꯌꯥꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏꯗꯨꯅ ꯊꯣꯔꯛꯇꯨꯅ ꯆꯥꯕ ꯎꯕꯗ ꯅꯨꯄꯥꯗꯨꯅ ꯈꯨꯗꯛꯇ ꯐꯥꯔꯒ ꯃꯆꯤꯟꯗꯒꯤ ꯇꯜꯗꯨ ꯃꯨꯟꯗꯨꯅ ꯂꯧꯊꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯖꯕꯗ ꯃꯔꯣꯜ ꯊꯣꯛꯂꯝꯗꯕꯗꯨ ꯊꯣꯛꯈ꯭ꯔꯦ, ꯃꯅꯥ ꯇꯥꯔꯝꯗꯕꯗꯨꯁꯨ ꯇꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯕꯗ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯌꯥꯎꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏꯅꯆꯤꯡꯕ ꯄꯤꯗꯨꯅ ꯃꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯆꯠ ꯁꯦꯡꯗꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯁꯨ ꯆꯠꯄ ꯇꯟꯕꯗꯒꯤ ꯅꯣꯡꯃ ꯃꯤꯒꯤ ꯃꯄꯣꯠ ꯂꯥꯛꯂꯨꯕꯗꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯗꯒꯤ ꯃꯃꯤꯠ ꯇꯥꯡꯕꯗꯒꯤ ꯂꯝꯕꯤꯗ ꯐꯝꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗꯒꯤ ꯅꯤꯗꯨꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯖꯗꯕ ꯃꯌꯥꯝꯕꯗꯨꯅ ꯃꯃꯥ ꯊꯨꯡꯂꯔꯕ ꯃꯇꯨꯡꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯃꯃꯤꯠ ꯇꯥꯡꯍꯜꯂꯝꯕ, ꯃꯥꯅ ꯎꯊꯛꯇ ꯑꯍꯤꯡ ꯑꯃ ꯂꯦꯟꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯨꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, ꯃꯥꯂꯦꯝꯁꯤꯗ ꯅꯠꯇꯕ ꯑꯣꯏꯗꯕ ꯊꯕꯛꯇꯤ ꯅꯣꯡꯃ ꯎꯠ ꯑꯣꯏꯗꯨꯅ ꯃꯥꯡꯈꯤꯒꯅꯤ, ꯑꯗꯨꯒ ꯑꯁꯦꯡꯕ ꯊꯃꯣꯏꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯃꯤꯗꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯗꯨꯅ ꯂꯩꯍꯧꯒꯅꯤ꯫ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄ, ꯑꯔꯥꯟꯕꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯃꯤꯗꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯒꯗꯧꯕꯅꯤ꯫
ꯈꯨꯂꯪ ꯂꯃꯟꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯀꯣꯟ ꯑꯍꯥꯟꯒꯤ ꯋꯥꯇꯅꯤ꯫ ꯏꯁꯣꯔ ꯂꯩꯔꯤ ꯏꯆꯥꯁꯤꯗꯤ ꯋꯥꯔꯨꯒꯅꯨ꯫ ꯃꯃꯥꯒꯤ ꯄꯥꯎꯇꯥꯛꯁꯤꯡꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯜꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫